ngasi viewers miyam gi mafam da khudon tamjariba film asi iramdam asigi saknairabi film actress Bala Hijamna lead role oina kungkiba Malayalam film amani. Film asigi maming Nilakasam Pasakadam Subana Bhumi kawi. Release tawkiba date asi 8 August 2013 ni. IMDb rating da 7.7 out of 10 ni manungda. Google users na 92% like pikiba film amani. Director na Samir Tahir. Film asigi main role khara haijarabada Kasigi saktam da Dulgar Salman. Asigi saktam da iramdam asigi sangnairabi film actress Bala Hijam. Asigi moboki saktam da Manipur gi senior actress sangnairabi Modubala. Suni gi saktam da Suni Wan Isita ki saktam da Paloma Monapa, Gawi ki saktam da Ina Saha, Bimol da ki saktam da Dritiman Chatterjee. Viewers me amna BS Explorer channel na sibu share, subscribe amadi comment singba kaya pibiramu. Asoi bajawra basu sum thokna bagi tanja adu pibiu haijabaga loina na hawjik film asi hawjaragi. Warisi hawba matamda film asigi main role loiba Kasina bike mathauduna madagi la. Kasigi mamanaba malerami mahaki maming Suni kawi. Suni na Kasibu lambida ngai tuna lerami aduga Kasida kadaida satlibano hangki. Kasina khungki ai bike journey ma satlibani haina. Suni na nokladuna hairamki ai mafam asida itomta karam haina lehogdoino. Kasina khumi ai hogji kadaida sakadawna haibdu khangtri. Suni na hairaki journey asigi expenditure gi matik chaba chen tum jawba waragadi chatpa horase haina. Aina aigi bike koithi bani adugu phangba ngamkhide aduga aigi hojik bike asi ekoi ankandagi wairaga ina purakhibani hana aduga Sunigi thamoida singnarami Kasi asi Nagaland da asi unaba chatpani habisi asi habisi matang asida film asigi actress asibuni hairiba role asi Manipur gi sangnairabi film actress Bala Hijamna role asi sai matang asida Kasina Nagaland da saloi hai Sunina khoi kadai da chatno hangki Kasina aikoi Himalayas ki lamdamda chachi haidna makoi bullet among paitna khongchan ba haukiram asum lakona makoi mungdang wasilapana asukpa mafam amalan ba taram mafam asida lutar kharana makoi lakpo ubududa lang khakpa hauki Kasidi lang aduna thoktuna chakki aduga maning da thaurakpa magi marup Suni buna lang aduda tujinduna mafam aduda tukiram matungda Kasina Suni bu kannabagi damakta magi baiti kumthaduna Suni gi manaktamna chenchelakki makoi aniga Luther singduga kanmu mongda phunaba hauramki Luther sing aduna bike jawri posai sing lutlaunaba honarakhi ngahak phunaraba matungda Kasina u matek ma paiduna Luther sing adubu phunaba honarakhi matungda Luther singna makoi ani bu phaduna hatnabagi damak Luther amana singjang ama paiduna changsilai matang asida Kasina mahak sidore khanbadagi mamit usinduna asi bu ningsinglami matang asida asi habsi Manipur gi sangnairabi film actress Bala Hijam buni loina na matang asida rider khara lakhirami rider sing adu ubadagi Luther sing adu mafam asi thadokduna chenki Kasiga Suniga makoi thawai uchna sinna kanba ngamki madugi matungda rider singa makoi ga wari sanarami rider singa mafam asi yamna phatraba mafam amani section ba phai haiki Kasina ekoi hana khanglamde haiki rider sing aduna aikoi ga pulap punna journey asi chatlase hana Kasina kadai da chatkadabno hangki rider singna Puri da chatkadamne hangki Suni na Puri da bu kai nungaiba laike hangki rider singna Puri da music concert samudagi web samudagi beach mayada sanaba koiba chatpane haiki sumna wari sanaraba matungda Kasi amasung Suni rider sing aduga punna Puri gi damakta kongsalakhi Puri da thunglaba matungda makoina mafam adugi miyoi kya sakhang maikhang narami Puri da Isita kaubi India gi most suffer gal amasu lerami aduga su makoi ga khangnarami adubu makoina khaluba mafam aduga wana tainabagi wakhanda Puri asi yam nungaiba mafam ama oirami Kasina mafam asigi nungaiba adubu wakhanda khanduna lerami tang asida Suni na surfing board ama paiduna thoklaki aduga Suni habasi surfing tawba haitaba nupa amani habasi Kasina khangi Kasina Suni da surfing tawba nang haisu haitana board adu pairaga kaidogdoribano hangki Suni na Kasigi wa adu taaba leitana foreigner nupi amagi manakta changsinki aduga makhatana Suni na ngasigi web asidi
ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯗꯦ ꯍꯥꯏꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯥꯁꯤꯅ ꯃꯈꯣꯡꯅ ꯁꯨꯝ ꯆꯠꯂꯤꯉꯩꯗ ꯏꯁꯤꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯏꯁꯤꯇꯥꯅ ꯍꯪꯉꯤ, ꯄꯨꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ꯫ ꯀꯥꯁꯤꯅ ꯈꯨꯝꯃꯤ, ꯄꯨꯔꯤ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ꯫ ꯏꯁꯤꯇꯥꯅ ꯍꯥꯏ, ꯅꯍꯥꯛ ꯀꯦꯔꯂꯥꯗꯒꯤꯅꯤ ꯍꯥꯏ, ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯄꯣꯟꯗꯤꯆꯦꯔꯤꯗꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯤ ꯀꯥꯁꯤꯅ ꯏꯁꯤꯇꯥꯗ ꯅꯪ ꯇꯥꯃꯤꯜ ꯃꯔꯣꯟ ꯈꯪꯕ꯭ꯔꯥ ꯍꯪꯈꯤ꯫ ꯏꯁꯤꯇꯥꯅ ꯑꯩ ꯇꯥꯃꯤꯜꯖꯛꯅꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏ꯫ ꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯨꯅꯤꯒ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯗꯨꯅ ꯋꯦꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯕꯣꯇꯤꯡ ꯇꯧꯁꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯨꯅꯤꯅ ꯉꯁꯤꯒꯤ ꯋꯦꯕ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯏ, ꯅꯪ ꯋꯦꯕ ꯑꯁꯤꯗ ꯁꯥꯟꯅꯔꯨꯔꯣ, ꯑꯩꯗꯤ ꯉꯁꯤ ꯂꯦꯞꯄꯒꯦ ꯍꯥꯏꯈꯤ꯫ ꯅꯨꯡꯗꯥꯡ ꯇꯥꯔꯗꯨꯅ ꯇꯦꯡ ꯃꯅꯨꯡꯗ ꯁꯨꯅꯤ ꯑꯃꯁꯨꯡ ꯀꯥꯁꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯨꯅꯤꯅ ꯀꯥꯁꯤꯗ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ, ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟ ꯑꯁꯤꯗ ꯀꯥꯁꯤꯅ ꯗꯥꯏꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯁꯤꯇꯥ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯏꯁꯤꯇꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯁꯤꯇꯥꯅ ꯁꯔꯐꯤꯡ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯥꯁꯤꯅ ꯑꯩ ꯍꯩꯇꯦ, ꯃꯗꯨ ꯅꯪꯅ ꯇꯝꯕꯤꯕ ꯇꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯁꯤꯇꯥꯅ ꯉꯁꯤꯗꯤ ꯋꯦꯕꯁꯦ ꯌꯥꯝꯅ ꯐꯖꯩ, ꯇꯝꯕꯤꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯁꯃꯨꯗ꯭ꯔ ꯇꯝꯅ ꯆꯠꯈꯤ꯫ ꯏꯁꯤꯇꯥꯅ ꯀꯥꯁꯤꯗ ꯁꯔꯐꯤꯡ ꯁ꯭ꯇꯦꯞ ꯈꯔ ꯇꯝꯕꯤ, ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯗꯨꯅ ꯐꯣꯔꯦꯁ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯥꯁꯤꯅ ꯒꯦꯝ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯒꯦꯝꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯆꯠꯂꯒ ꯐꯣꯔꯦꯁ ꯑꯃ ꯂꯩ, ꯍꯥꯏꯔꯤꯕ ꯐꯣꯔꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯖꯕ ꯃꯐꯝ ꯑꯃ ꯂꯩ, ꯃꯗꯨ ꯌꯧꯕ ꯍꯥꯟꯕ ꯇꯥꯟꯅꯁꯤ ꯍꯥꯏ꯫ ꯁꯨꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯀꯩ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯂꯩꯕ꯭ꯔꯥ ꯍꯪꯈꯤ꯫ ꯐꯣꯔꯦꯁ ꯑꯣꯏꯕꯅ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯅꯪꯅ ꯂꯝꯕꯤ ꯃꯥꯡꯕ ꯊꯣꯛꯂꯒꯗꯤ ꯐꯣꯔꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯪꯗꯨꯅ ꯁꯨꯝ ꯂꯩꯒꯅꯤ ꯍꯥꯏꯅ꯫ ꯃꯃꯥꯡꯒꯤ ꯁꯥꯟꯅꯕ ꯒꯦꯝꯗꯗꯤ ꯅꯨꯄꯥ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ ꯍꯥꯏ꯫ ꯁꯨꯝꯅ ꯃꯈꯣꯏ ꯑꯣꯛꯇꯣ ꯑꯃꯗ ꯂꯥꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯥꯗꯗꯨꯅ ꯃꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯥꯁꯤꯅ ꯑꯁꯨꯝ ꯆꯠꯄꯗ ꯕꯤꯆ ꯎꯔꯛꯇꯨꯅ ꯍꯔꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯃꯊꯪ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯅꯤꯗꯤ ꯌꯧꯔꯛꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔ ꯐꯥꯎꯕ ꯁꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯦ꯫ ꯄꯥꯈꯠꯇꯨꯅ ꯀꯥꯁꯤꯅ ꯁꯨꯅꯤ ꯊꯤꯅꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯒꯦꯝꯒꯤ ꯔꯨꯜ ꯊꯨꯒꯥꯏꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯀꯥꯁꯤꯒꯤ ꯋꯥꯈꯜꯗ ꯒꯦꯝꯒꯤ ꯔꯨꯜ ꯑꯗꯨꯗꯒꯤ ꯁꯨꯅꯤꯅ ꯍꯦꯟꯅ ꯂꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯪꯒꯜ ꯑꯗꯨꯗ ꯁꯨꯅꯤ ꯊꯤꯕ ꯑꯃꯨꯛ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯨꯅꯤꯗꯤ ꯂꯝꯃꯥꯡꯅꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯔꯦꯠ ꯑꯃ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯂꯝꯕꯤ ꯑꯁꯤ ꯃꯥꯡꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯁꯤꯒꯔꯦꯠ ꯊꯛꯇꯨꯅ ꯂꯩꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯃꯤꯗꯥꯡꯗ ꯏꯁꯤꯇꯥ ꯑꯃꯁꯨꯡ ꯀꯥꯁꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯁꯤꯇꯥꯅ ꯀꯥꯁꯤꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯏꯁꯤꯇꯥꯅ ꯀꯥꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯪꯈꯤ꯫ ꯀꯥꯁꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯅꯣꯛꯅꯗꯨꯅ ꯂꯩ꯫ ꯏꯁꯤꯇꯥꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯀꯥꯁꯤꯅ ꯁꯣꯔꯤ ꯍꯥꯏꯔꯝꯃꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯟꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯁꯤꯇꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯀꯥꯁꯤꯅ ꯏꯁꯤꯇꯥ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯔꯨꯁꯤ ꯍꯥꯏꯈꯤ꯫ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯀꯣꯏꯕ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯕꯤꯆ ꯑꯃꯗ ꯈꯥꯝꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯏꯁꯤꯇꯥꯅ ꯀꯥꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯁꯤꯅ ꯍꯧꯈ꯭ꯔꯕ ꯑꯥꯁꯤꯒꯤ ꯃꯋꯥꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩ ꯄꯨꯝꯅꯃꯛꯁꯤ ꯀꯥꯎꯒꯦ ꯈꯜꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗ꯫ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄꯨꯔꯤ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯃꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯅꯤ ꯍꯥꯏꯈꯤ꯫ ꯏꯁꯤꯇꯥꯅ ꯀꯔꯤꯒꯤꯗꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯣ, ꯃꯐꯝꯅ ꯀꯗꯥꯏꯗꯅꯣ ꯍꯪꯈꯤ꯫ ꯀꯥꯁꯤꯅ ꯀꯜꯀꯇꯥꯔꯣꯝꯗꯅꯤ ꯍꯥꯏꯈꯤ꯫ ꯏꯁꯤꯇꯥꯅ ꯑꯩꯅ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯃ, ꯏꯆꯝ ꯆꯝꯕ ꯐ꯭ꯔꯦꯟꯅꯤ, ꯑꯗꯨꯅ ꯑꯩ ꯈꯥꯝꯕꯒꯤ ꯍꯛ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯊꯣꯛꯂꯕꯁꯨ ꯄꯥꯎꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯎ ꯍꯥꯏꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯀꯥꯁꯤ ꯑꯃꯁꯨꯡ ꯁꯨꯅꯤꯅ ꯆꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯃꯌꯥꯝꯒ ꯎꯅꯔꯝꯃꯤ꯫ ꯏꯁꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯁꯤ ꯑꯃꯁꯨꯡ ꯁꯨꯅꯤꯅ ꯄꯨꯔꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯕꯥꯏꯛ ꯂꯝꯕꯤ ꯃꯊꯪꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯁꯨꯅꯤꯒꯤ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨ ꯌꯥꯈꯤꯔꯝꯗꯦ꯫ ꯀꯥꯁꯤꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯀꯜꯀꯇꯥ ꯇꯝꯅ ꯊꯧꯏ꯫ ꯀꯜꯀꯇꯥ ꯌꯧꯒꯗꯕ ꯃꯇꯝ ꯈꯛꯇꯪ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯝꯕꯤ ꯁꯦꯔꯥꯟꯅꯅ ꯊꯧꯈꯤꯗꯨꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈꯤ꯫ ꯕꯥꯃꯟ ꯘꯥꯇꯤ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯠ ꯑꯃꯗ ꯃꯈꯣꯏ ꯌꯥꯔꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯕꯤꯃꯟ ꯀꯧꯕ ꯈꯨꯂꯥꯛꯄ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯨꯇꯔ ꯇꯣꯡꯗꯨꯅ ꯌꯧꯔꯛꯈꯤ꯫
Bimandana bike ki number adu yenga matungda makoi Kerala dagini habiji khangai aduga hangai nakoi kanano marang nungdang bullet ki makon taki phamasigadi bullet thori bamioi singasi police natraga lalobana thawi nakoi karambano haiki kasina khomi aikoi adugi marakta amatanate koi misam amani lambida sum thaurakpada lamangna khiduna mafamasida thaurakibani haiki Bimanna nakoi asi Kerala dagi asum thaurakpana mafamasi jawrakibani kasina khomi hoi haina Bimanna adu oirabadi aigi jumda satse haiki adugi matungda makoibu bimangi mayimda laktuna chak ising pijarami chak chana chana bimanna nakhoigi mafam asida kaidobo lakpano natraga nakhoi kaidobo chatpano hangki kasina akhoi sum koi chatpani akhoi bike rider ni koina sum koiba chatpani haiki Suniga bimangi masanupi goriga pamnarami makhoi anigi mawongdu kasina urami makhoina chak toklaba matungda khungang aduda ngaha koithoklami Sunina urami makhoigi khungang asida thainagi chatnabi kaya adu cheng kaya ama sumbanna suduna sizinaba adusu Bimandana kasida wari lerami mining company kharana aikhoigi hanagi khungang adubu pamlami aduda aikhoina makhoiga mayongnei maduda makhoina akhoibu lalobani haibiki matangduda gaurigi mamaga thengnaki gauri poklaba matungda mahaksu laikiti adubu Gauri ki mama leiringai digi irang adu ngamlaroi haibisi khangki adugi matungda aina mafam asida miyoising asi hongduna purakkibani adugi matungda Gauri ki mama ga kainaki leibak asi company meyamna palabani haidana wari sanarami nongalaba matamda Sunina mahakki bike ki like adu semduna lerami tanja asida Gaurina changsalakduna khulai kaya pirami Gaurina hanglami nakhoi kadai da chatkadauribano haina Sunina khumlami aikoi Nagaland da chatkadauribani haina Gaurina aduk lamna kaidoba chattorbano hangki Sunina khongki kasigi magi nungsibi nupi ama mafam aduda lei madu unaba chatkadauribani haina Gaurina nupi adu maraibak yam phai kasina asuk lamna nupi adubu unaba lakpa adu haiki Gaurina makhoi anigi warising adu khangningi haiduna wari libinaba Sunida haijiki Sunina wari liba haurami mayam amuk hanagi wari mathaklomda hanjallasi wari asi matam amada Kerala ki Government Engineering College da makhoi ani taminaba matamgi wari ni matam aduda college asida irang ama thoki dalit nupi amana mahaki college ki fees thiba ngamdabagi suicide tawbagi matangda adudagi Kerala pumba irang thoklaklami kasina lusingduna agitation kya mathang tawrami makhoi college asi India gi mafam kya dagi miyoi kya laktuna tamba college amani makhoi meyam plampet kya paiduna rally ama salami hairiba rally aduda Nagaland gi asi Manipur ki sanarabi balana rolawi mahaksu rally adugi marakta jawrami police meyana mathang lasi charge tawba horaki aduga students sing kaidna chen kirami adugi matungda water gun kya kapslami asi tamna water gun kapslaki asi di mamit usindun lerami adubu matang asida kasi laktuna water gun kapagliba adu thattuna lerami aduga makoi ani ngaha maiga michana duna jengduna lerami matam aduda asi mamanaba syam kobo ma laktuna asibu singduna pukirami kasina asibu jengduna sum lehawi Sunina wari lilari numit adu aikhoina 6 semester gi exam loiba numitni kasiga asiga ihan hana unaba numitni numit aduda asiga syamga exam loirabagi matungda corner amada leptuna lerami makhoi anina kasi lakpadu urami syamna asida kasibu kaubigi haiki asina kauganu haina syamna khudak aduda kasibu kauki khudak aduda kasisu makhoigi manakta changlaki syamga kasiga di makhoi ani hanadagi khangnarami syamna kasi amasung asi intro tawrami adugi matungda asina nahaku thank you hainingi haiki matungda syam mafam adu thadokduna sakhi kasi amasung asi wari sahoki makhoi anisu ahanba unabada kaiba phaunabana wari sapa ngamlamde adugi matungda asina kasida thank you hairaki kasina English ki maronda nang 4 semester gi natra haina hangki aduda asina mani haina Malayalam language da kumai kasina ingak khirami aduga nang Malayalam lon asi haibra hangki aduga asina hai aigi marup sing ingonda Malayalam londa sung wari sarai aina English da sung khummi hai kasina English da ai nangbu hanadagi asum college asida ui hai asina aisu nangbu asum ui college asigi ayamba thabak thoramda nangna leader asum oi hai tanja asida kasigi mamanaba mana kasibu kauraglami
Kasina chaningdrasu mafam asidagi chatpa tarami. Chalamdaida Kasina ai nakoigi hostel da fall torake jabra hangki. Asina hai nang nupi amatada miyeng leitaba nupa amani aduga nupi amatada phone tawdaba nupa amani haiki. Adubu Kasina hai ai nupi amatada ngasi fawba phone tawdre hena. Asishu asum yengduna lehawi numidang jawre makoigi hostel aduda political leader ama Kasi unaba laklami. Irang adugi matangda political leader aduna hai nupi ama leikidaba politician gi oiba wakhalon changbasi yam kanagani hairami. Kasina hairami masida politician gi jahoningde masi nupi ama gi punsigi thogdoni. Aduga makhatana adugumba phatraba wakhanadu puraga amuk hana mafam masida lakanu haiki. Ngahak lehraba matungda Kasishu asigi mamanaba Syamga phamduna asigi maramda wari sarami. Kasina Syamda asi Nagaland-dagi natra haina hanglami. Syamna mani haina khumlami. Aduga makha tarai tasengbadi asigi mapa asi Maharashtra-dagi ni. Aduga mahak asi Assam Rifle-da thabak torami. Aduga Nagaland-da posting takraba matungda asigi mama Nagamis asi laukibani. Aduna asi haiba nupi macha asi mix ni. Makha tana asigi mama amasung mapa Nagaland-da nongwaina kaptuna sikhre hairami. Matang asida Syamgi mapagi phone laktuna Syam mafam adudagi wari saba thokirami. Phone lakpa aduda Kasishu ngasai mahangna phone tawrakke haibidu ningsinglami. Nakan amaromdana Asina hostel-gi phone manakta leptuna Kasigi phone lakpa ngairami. Maramdi Asina Kasibu nungsirami. Asina ngairi tanjasida Kasigi phone chu laklami. Makoi ani phone da wari kaya sanarami. Makha tana Asina aigi imanabi mayamdi strike asina maram oiraga mayumda loina hana khare haiki. Kasina nang koiningbra hangki. Asina tanjasida karam haina koigadoribano hangki. Kasina aigi bike da koisi haiki. Sunina matang asida gaurida harami. Numit adudagi aigi wakhanda khan khare Kasigi panthungpham asi. Wari makha tarai nongale Kasi loisanduna magi bike adu thawduna Asibu lawba chatki. Asishu ngaiduna lerami. Asibu maningda haptuna makoi ani koiba thorakki. Sum chatuna makoi mafam amada khongna chalami. Kasina hanglami asi nangi mama babadu kaidawada leigidabano haina. Hangluraba matungda Kasigi wakhanda nungaito pharoktuna I am sorry hairaga makoi ani ngahak tuminna leigiminaki. Nongma aigi ipana mafam aduda lalawa singkoi thibada mafam adugi yamna power leiba jum amagi miyoi ama hatloi madudagi makoina laman khungkibani. Haujiksu makoina aikoiba adum jengchinduna lei. Numit adu aigi imana bababu kannaba suki mati honaki adubu ngamkide aigi imasu yauna makoina nongmoina kaptuna lap hatpiki haina Asina Kasida wari lirami. Aduga Kasida su hanglami nangisu wari khara haira u haina. Kasina ai Dubai da poi Dubai da chawrai adubu aigi ipubokna college asi Kerala da tamu haiduna mafam asida tamkibani. Sahi ani gi mamangda aikoigi family pumba mafam asida settle oinabi damakta halae hairami. Makoi ani gi mari asum naksannarekhi. College da Asina mamana biga satuna leiriba matamda Kasina asigi makut paiduna singduna puki. Aduga matungda asi ai nangbu nungsi hairami. Asigi wakhanda su asuki matu haraurami. Makoi ani nungsinaba haibadu haukirami. Nongma makoi ani samudra mapangi fajaraba torbanda phamduna Kasina asida nangi khwaidagi fajaraba mafam adu karambano hangki. Asina magi wakhanda tawangni haina haikirami. Ngahak wari saraba matungda Asibu mahaki hostel-da Kasina tekta kaidna thinbirami. Asumna makoi ani nungsinaki haina sunina gaurida wari punamak tamnami. Haujikti present-gi sin asida amuk laklasi. Kasina khungang asigi karigumba kharadi tawromge khanduna wakhan khanduna leirami. Ayukta mana Bimandaga unaduna wari sarami. Aduga magi ayekpa machine sanabagi process adu puthoklami. Bimandana kari machine no haina jengba matamda chengbu powder olanaba machine ama oiramki. Bimandana hairi pot si yamna kanagani adubu masi sagadaba paisadi kadaidagi oigani. Kasina aduga paisagidi yarani scooter asi yamna maru oi haiki. Bimandana ayaba pirai tanja asida Suniga Gauriga gasu nungsinarami. Kasi amasung Sunina scooter adu puduna machine adu sanabagi damakta mafam amada laki. Scooter adu khara sendok semjin tawduna numit ninigi matungda hairiba machine adu saba loikirami. Loiraba matungda machine adu khungang aduda purakhi.
ꯃꯦꯆꯤꯟ ꯑꯗꯨ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯃꯈꯣꯏꯕꯨ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇ꯭ꯔꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯦꯆꯤꯟ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯃꯦꯆꯤꯟ ꯑꯗꯨꯗ ꯆꯦꯡ ꯍꯥꯞꯆꯤꯟꯗꯨꯅ ꯇꯛꯄ ꯍꯧꯕ ꯃꯇꯝꯗ ꯃꯦꯆꯤꯟ ꯑꯗꯨ ꯄꯥꯎꯗꯔ ꯑꯣꯟꯗꯨꯅ ꯇꯥꯔꯛꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯋꯥ ꯈꯨꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯅꯣꯡꯃ ꯕꯤꯃꯜꯗꯥꯅ ꯀꯥꯁꯤꯗ ꯍꯪꯂꯝꯃꯤ ꯅꯥꯒꯥꯂꯦꯟꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯒꯧꯔꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯑꯦ ꯍꯥꯏꯅ ꯅꯍꯥꯟꯋꯥꯏ ꯑꯩꯁꯨ ꯃꯥꯏꯅꯤꯡ ꯀꯝꯄꯦꯅꯤꯗ ꯃꯥꯏꯊꯤꯈꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯆꯥꯎꯅ ꯃꯥꯏꯊꯤꯕꯗꯤ ꯒꯧꯔꯤꯒꯤ ꯃꯃꯥꯅ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯁꯤꯒꯤ ꯂꯦꯡꯗꯨꯝꯗ ꯄꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥ ꯅꯪ ꯊꯦꯡꯗꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯀꯥꯁꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯗꯥꯏꯔꯤ ꯏꯕ ꯍꯧꯔꯝꯃꯤ ꯑꯥꯁꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯕ ꯌꯥꯏ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯀꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤꯅꯤ ꯑꯩ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯕ ꯀꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯤꯃꯟꯗꯥꯒꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯊꯧꯅꯥ ꯑꯁꯤꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯝꯃꯤ ꯍꯥꯏꯅ ꯈꯟꯈꯤ ꯂꯝꯕꯤꯁꯤꯡ ꯎꯟꯅ ꯀꯨꯞꯇ꯭ꯔꯤꯉꯩꯗ ꯑꯩ ꯅꯥꯒꯥꯂꯦꯟ ꯌꯧꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯈꯤ ꯑꯩ ꯑꯥꯁꯤꯕꯨ ꯎꯅꯤꯡꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯏꯁꯤꯟꯕ ꯍꯧꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯐꯥꯔꯁ ꯄꯥꯔꯠ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯀꯃꯦꯟꯅꯆꯤꯡꯕ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ